Helakandi District Futsal Association Sinjalangjeduna ngasigi numit humni sumna pangthok cheriba futsal tournament asida sarugyaga lakpiriba team sarugyabiba angamathau sing loinana sarugyabiba referee match referee khudingmakku ikai khumnajabaga loinana thagat phongdok cheri niku kharagi manungda ikhoi presentation ceremony da miam habidi sanaroi sing oxin jaraglage ai khumnajariba ngasigi match referee ani yam Robindra amadi N Biju amadi TH Jeken loinana silchadagi lengbirakliba kasaragi lengbirakliba L Chandra Mohan mamangi ceremony da ikoina presentation tawjakhre damakta ikai khumnajariba Helakandi District Futsal Association ki secretary aigi nusijarba yamba Joy Khaidem Joy Kumar da mixing jari Mr Jeken TH Jeken Robindra amadi Biju match referee homda ikai khunaba kutol bibi nanabagi damakta secretary yamba Robindra koksinjari niyam na hobo kubagam ta kubiu anakta ewan training khangbirakaba yamani tengbang oina igi nau Jeken amadi Biju ani busu koksinjari mathangda Jeken amadi nau Biju agasari mathang ikai khumnajariba Hailakandi District Futsal Association ki secretary Khaidem Joy Kumar mingoina panjarbada agi nusijarba yamba matam laujadana agi Hailakandi District Futsal Association girls team loinana JF Jaribon JFC ki Sanroi Singh Nupi Sanaroi Singh koksinjari mingoina panjarabada haibasi runners up team ni kasigi girls section ki kai khumnajariba assistant secretary aduga NG Brajkishore agi nuksijaro marup kasaragi lengbirakpa koinina kasigi presentation ceremony asigi sarugam oibinanaba kai khumnajabaga loinana hangachari matang oina lauthok-sari Priya Malem Leima Leisna Suramala Rebita amamam toina sanction laktuna akoi presentation ceremony pangthok pigadaba jasing asigi mai kaidagi amamam toina lobinanaba captain da chango chango ojadai lauro bayamna hobo kubagam tak kubiu pikli ba nusijarba agency asina amna wana wana jaduna mingo tum pipiro just mingo lekho certificate ojana pihan dira next JFC Club Jaribon Futsal Association ki Nupi Sanaroi Singh makoina ngasigi final match asida runners up aduga champion na Hailakandi District Futsal Association mingoina Neha Aruna Santi Swarupa amadi Dairang Tombi makoisu ready da lainanaba haijari Nupigi championship laukraba team ready da lairo winner team da habdi Nupigi winner team da kudol policy tambina na bagi damakta ikai khumnajariba agi nuksijarba yamba S B Chandra aduga nuksijarba yamba NG Santi Mohan mingoina panjare Kasar Futsal Association ki secretary anina mathang sidna ngasigi winning team habdi Nupigi winner team asida kudol policy pibinanaba hangacheri winning team ki team captain Neha Miam na hobo kubagam ta kubiu loinana presentation ceremony ki sargam oibibagi damakta miam musung khele itana thagat chari
Aruna Santi mathangda Swarupa mathangda mathangda Lerang Tombi Aruna. कोना चेंज तो Mathang asidi nupagi runners team akoigi unbeatable FC maikaidagi Norsen Kisan Kumar Ramananda Minglen Thoiba Vishal Anupol Sanjit Vishwajit akoigi manungdagi sanaba saruk yabiriba chininaw sing langsin biragna bangachari boys gi runners up ki khudol policy tambina nabagi damakta ikai khumnazariba Kasaragi lengbirakpa Peace Monindra Madi Yamba N Brajagovinda Anibu ikai khumnazabagaloidana Opoksari Peace Manidhon kai khumnazabi Yamba Man in Active Service tagi da lebiramba Yamba Brajagovinda tambina nabagi damakta ikai khumnazabagaloidana hangasari कैप्टन kasigi final match asigi runners up सियाना पाइरो Vishal team captain unbeatable FC loinana ngasigi mai paglaba team abdi Lawat FC su ready the lebiro अदु कोना तो पाइरो winning team wariba Lawat FC su ready oibinanaba haizari Lamanba Rakesh Paramjit Prasant Vijay Kumar Nirmalaya Rohan Namadi Lokendra Sanaroi Singh Lawat FC ki maike dagi asi represent tobiriba kuding mapung ngkhali tan thagasari adu ngasi gi damakta aina presentation ceremony ki saruga mo ibina nabagi damakta ai nungsijaru marup Dhananjoy Hailakandi District Futsal Association ki president aduga Jaribon Sports Association ki president Yamba Baton bo Okshinjeri ngasigi nubin huni chupna pangthok charakpa championship asigi aroiba madi final loina presentation ceremony ki biku baduni ikai kum nazariba Hailakandi District Futsal Association ki president Marup Dhananjoy amadi Yamba Baton champion Lawat FC ki team captain ki makuta sinabina nabagi damakta hangachari miyamna hogo kubagam da kubiu ngasi shubna tangi tha amakta ngairiba yumling bagi tha amata ngairiba association asina yamna pangjadana sinjaduna numit humni gi oba championship asi mapung phana pangthokpa ngamba loina asarigi lengbirakpa Assam Soccer Futsal Association ki mood sinbiriba thaububa sing lengbirakuna ahoina thawai am happy bagi damakta ngkheli tene thagachari Nungairaba ngasigi milestone oiraba miku basigi sarukoi minari ba khuding ma thagachari loinana winning team amadi runners up team khuding ma thagachari maramdi aroi ba saruk phauba nungsi chanana koi chininaw amadi arok amatagi chininaw oibu ngaktani haiduna
khana chainaba ate ka yaudana horomasi pung phana yamna grand success oina pangthokpa amadi loisinba ngamjakhiba angkhoi lengdana thagasari toina panjarbasu miam ngaro gi ne khali kasada gi lengbirakpa agi assam soccer futsal association gi board siduna lengbirakliba ngamathau sing chininaw sing wakalon gi ba mateng kanatana sing gi ba mateng su pangbiduna asigi thoromasigi thoidokpa matik amadi mangam mama happy bagi damakta ngkai leitana thagachai mathang dasu sidagi hena mangam leiba amadi well organized oiba thoro mama pangthokba ngamjana bagi ekoi sinjage lo silakpa sida ekoi coachani koksinjari coachani Wachanibo Koksinjari Aduga Sanaroi Chininaw Singnasu Nasigi Aroiba Mikum Asida Wanglen Mikum Karadang attentively have the concentration Bibi Nanaba Hangachari Akogi camera Oiba Nasigi presentation ceremony Aduga Sinlang Mada Matam Nalita Kibana Maigi Atayategi Kudong Chaba Tamza Hodraba Nasigi Jamna Nuairava Namit Asida Hailakandi District Soccer Futsal Association Pangthokpa Asigumlaba ID Matam Ikui Dana Thamagi Manungda Haugatpaga Koina ID Yamna Phajana Pangthokpagi Eno Asigi Ceremony Asigi Kame Tangmada Linghin Bidiba Futsal Association Gi President Mapan Lamdagi by Kasai district link direkpa all India level the member the Loina Assam Futsal Association the president secretary assistant secretary member sing the Hailakandi district Futsal Association the member sing Loina GP level की अकोइना मतम इकुई तना जामना आइदी खुमांग चौक्सना असिगुम्बा आदि मसाना सिबु अकोइना पांगथोकपा ngamjabasi अकोइ की लाइबा पबनी अदुगा लोइना अकोइ की आंगांसिंग दा इना थागतचानिंगी ngasi sanariba आइदी प्लेयर अकोइ की रनर्स अप अमसुंग चैंपियन Nupi Kangu amasung nupa macha singi oiba animak talloina akoigi mamangda sanadiba team ataibusu ayaki maige gi thagato cheri atumdi oiraga khajiktang amuk hena akoigi practice kitang watpa adu maina uba phangi aduna akoi practice lepa yade akoigi ai jagoi ama sabda tan chawa amasung Jagoi tuga tanca baga mana jaga di jagoi itu jeng benung aite aduna adi mayam sing angang sing na adi ngasi sanari ba sida phajari ba asigi mathakta amukhena akoi adi mai pakpa mapang da chalaga su akoi mai pakpa ngamna ba adugi mawong da sanaba du akoi tamsi honasi adu hairaga ayakna akoi mayambu adi numit khudingi leptana akoi gi khela sida practice taunana bai damakta ai gi maige degi thangachari loina ngasi ai jangna sang hajaroi lengbireba mayam thagacharaga amasung sinlangi ba koi Hailakandi district futsal association amadi angang simu thagalaga ai wafam chi ngkai leitana thagachari silchadagi habidi kasadagi lengbirapa yamba mingoina panjarabada Braja Govinda mingoina panjare akoi president oibiriba Assam Soccer Futsal Association gi wayani dang thambina na ba thoidok nei kai kumjajuba galoina na hangachari adugi matungda koi valedictory speech president na pibigani hello ai am sang mayam dagi matam longjararoi brandi je bol soccer theng na hobi bana mara moiduna yari mo kai masigi kijang ngan na arrangement tawamagadi ena nuai ga ba ado yam sang hajararoi Maroi na ngasi Hailakandi district futsal association selibasi taseng nadi angang yokatwa angang sediba
ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯇꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯒꯤ ꯑꯉꯥꯡ ꯑꯃꯃꯝ ꯈꯜꯂꯒ ꯑꯉꯥꯡ 9 ꯁꯨꯅꯅꯕ ꯑꯗꯨꯃꯥꯏꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯐꯨꯜ ꯁꯦꯂꯦꯛꯁꯟ ꯇꯧꯖꯔꯦ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯊꯪꯗ ꯃꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯅ ꯑꯃꯗꯤ ꯐꯖꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ सिना अखोई लवाट एफसी के टीम मैनेजर जारिमोन लवाट मैम खमीदोनी लाइरमी लेब महमदुनी टीम कैप्टन मथंग मथंग प्लेयर सिंह मैम इंट्रोड्यूस तौजगे गोलकीपर गोलकीपर नि गोलकीपर लोइना मथंग मथंग प्लेयर सिंह लोइना लोइना अखोई लवाट एफसी की अखोई टीम कैप्टन इंगोइना पंजरबदा सूर्यकांत ngasi champion koi gi team sigi captain ni leng tabiu yama koi coach loin la na ngasi lawat fc jarimon lawat fc gi kai coach mayam da nilkanta chaktak chage lawat fc na